YouTube channel mayambu taram nokchari aduga ngasayamda kaigumba wafam amta thamjage madudi ai ngasije wari paring naina hapchariba chintibi nungsibi haribu wari asi ngasigi hapchaga daba episode du hapa ngamjakhidre ngamdabagi maramde tay mugnate aina lejariba aigi irekai lekai sida khoi club ki oiba tree plantation gi program ama hayengsi lei masi leibana maram moiraga madugi ꯊꯕꯛ ꯏꯟꯈꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯍꯟꯖꯜꯂꯛꯄꯗ ꯊꯦꯡꯉꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤ ꯍꯥꯏꯕ ꯈꯪꯖꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯁ꯭ꯇꯣꯔꯤꯗ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯋꯥꯔꯧꯕ ꯄꯨꯛꯂꯧꯕ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯃꯗꯨ ꯋꯥꯔꯧ ꯄꯨꯛꯂꯧꯕꯗꯣ ꯇꯧꯕꯤꯔꯅꯨ ꯁꯦꯡꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯉꯁꯤꯁꯦ ꯊꯥꯒꯠꯄ ꯉꯝꯖꯗꯕꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯁꯨꯝ ꯍꯟꯕꯗꯣ ꯑꯩꯅ ꯉꯝꯖꯗꯕꯗꯒꯤ ꯂꯥꯏꯚ ꯊꯥꯖꯔꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯁꯤ ꯁꯦꯡꯗꯣꯛꯆꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯥꯏꯚꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯍꯌꯦꯡꯁꯤ ꯋꯥꯔꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯦꯡꯉꯛꯄ ꯌꯥꯏ ꯉꯜꯂꯛꯄ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ ꯍꯌꯦꯡꯁꯤ ꯐꯪꯁꯟꯁꯦ ꯍꯌꯦꯡ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1ꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯌꯥꯎꯏ ꯇꯧꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡꯁꯨ ꯋꯥꯔꯤꯁꯦ ꯀꯩꯒꯨꯝꯕ ꯊꯥꯒꯠꯄ ꯇꯥꯔꯒꯗꯤ ꯈꯔ ꯊꯦꯡꯕ ꯌꯥꯏ ꯃꯌꯥꯝ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯔꯤꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ